aina li matek matek ngaktangi mana focus pire iba matek matek to adu khakta tar comment ta ire ba khambra ai sawninge ba khoi dong sawninge do ai yang ngakning dabne do amadi yar ki bane inya pe ai sugumba ai gi aina khangnar ba ai girlfriend je sugumba ama lei ma gi health condition sumai lei du ma gi family problem si ni hai ba khanga matung de accept tawri ba do nang ngambra am ting bi ai gi comment da bad comment pire ba mayam bad comment pire ba nupa mayam nupi tok tok ko nupa mayam jing do noi ngambra noi khangnari ba nupi du da hadi nacha lei ba tok tok ro macha lei ba tok tok ro khangnari ba do hoji khangnari ba do adu da ai nupa Hi, ma'am khurumjari again no video da ma'am tam no chari adu ngasi gi video je ngasi gi video je ai gi mamang gi video da ne aina ai je kok se thok tre kai video ina sem ji ke kai video ina sem again hangbuda adu gi video du da comment khara yauri husband ga puna na minar o aduga wari ri ro dagi di amena chemo kappage khoi kamaina ko ngauba kai do bujing do adu kamaina control doge adu kai kai chara kamaina leike habdo adu mai hairakhi ko adu si comment jing jidagi aina khangat paje hujiki ai phone do laitre ama si ji pai ji si keta pai bagi che do on ithoi ba ko adu dugi ne the vidyarani yambem m2s hai ba ko asi jina pirak pa comment ne ba ko adu ma je ingon senior oi doira kaino di khangre do adum kaino khangre do adum hairage ko adu vidyarani yambem m2s hai ba ma ne comment pirak pa comment je ko chemo kappagi chokthaba hagutpa ngamdaba ko ngauba se kari charaga kamai dawraga phage haibi matang da video amta sembiro o haiba ko ado sigi matang sida aina video se semba kanjida ne khangdriba mina haidi aigi video sida ahan ba viewers oiba singnadi ai kanano khangdriba singnadi haidi aije keke haidi sugumba matang semje ma kaino gainaga haidi khanbaga yaram targadi adu gi hana ai clarification ama katang bijage ai doctor gumba kaidau gumba adu gumba amata natte ado ai subnagi patient ama khangne sigi matang da haidi sigi kaino se chemo kappage face tawba ke patient am khangne aduna aigi experience aina kamai tawraga ai control tawe adu matam du dai ge ke hani aigi kaino se awaba jing do adu kamai tawraga control tawe habu do adu khatani aina share taw doije duga aina tawrisi mak moina tawraga phagani duduga moida aina tawba sima moida phawgani haibu ju kem leite aduna adudo adui matang dai video je sembane ko adu kanagani khalagadi myam like to view subscribe to view share to view haidi kanagani kitang ni khale ko aina haibiza adu hype thoga ju hype to sembio adu chemo kappagi chokthaba agutpa ngamdaba ko ngaubu je kari chara kamai tawraga phage haido chemo kappagi aina thingnarakpade ko sise akoi ahum mari chemo kapmina khamar khara amana kok sungau ngaude akoi gi masaje chokthabada sunglai leitaba mi yawe aduga khara amana hagutpa bu ngamdaba khotaba adugumba yawe ado ai gi oina de ngonda phawgi budadi adum aina hainingi je sima text aina hainingi je koi mi maga amta mana de ko adi mangonda ko ngau phawe do ngonda ko ngau phaw de adedi mangonda chaning thakning ba phaw da yawe aduga ngonda di chaning thakning ba phaw ba yawe sumaina ko sumaina do bo sum leiba ado ai gi oina thingna gi ba kan di ai ko ngau bu di kya yaude aduga ai oning ba je si yam tawgi ko head ida kapa numichigi ida kapa numisidagi hauraga 3 days pau adi 4 days ko 4 days mukti ai je phamungda dum tar le ni ko haide duga uziki 4 days ya si head sugi budai di nongan ba je 5th days ya sidagi di ai adum hanagi normal mi magi time na haidi normal na khoi hujik lai ba isa da keim phawdu je sumaina keim tawgi driba ami madawna adum laire ko ai char ju chadra ju dum ai kaino je dum kankhale ba isa masa mathanda dum kankhale ba adu kankalak taba miju lei hai koi numi manga ani ko changba adu ai sum ta bu kan numi manga ani changba jidai hena ai hapta am changi ai tarung ni changi ja asigumba ji ai ha thingna dri 3 days tangi duga 3 to 5 days sumaina di dum leire adu mayam ge mugumba gi experience tawba yaw gi tar di comment da thamiro mo adum numi kya kya ni je hai di
ꯆꯣꯛꯊꯕꯗꯣ ꯑꯩ ꯍꯤꯗꯥꯛꯁꯤ ꯀꯥꯞꯄꯨꯔ ꯃꯇꯨꯡꯗ ꯆꯣꯛꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯌꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯣ ꯀꯌꯥꯅꯤ ꯆꯣꯛꯊꯩ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯏꯕꯤꯔꯛꯑꯣꯀꯣ ꯍꯥꯏꯗꯤ ꯂꯥꯏꯛ 2-3 days ꯅꯠꯇ꯭ꯔꯒ 4-5 ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯗꯨꯒ ꯀꯩ ꯆꯥꯔꯒ ꯐꯅꯤ ꯍꯥꯏꯕꯁꯤꯒꯤꯁꯦ ꯃꯣꯏꯅꯗꯤ ꯁꯤ ꯆꯥꯎ ꯁꯤ ꯆꯥꯒꯅꯨ ꯍꯥꯏꯕꯁꯤꯡꯗꯣ ꯃꯌꯥꯝ ꯍꯥꯏꯔꯛꯑꯕꯅꯦ ꯑꯗꯨꯕꯨ ꯆꯥꯒꯅꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯈꯟꯈꯤꯕꯩꯅꯤꯀꯣ ꯁꯤꯁꯤꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯆꯥꯒꯅꯨ ꯍꯥꯏꯔꯒꯁꯨ ꯑꯩ ꯁꯤꯗꯣꯏꯒꯤ ꯑꯩ ꯏꯁꯥꯁꯤꯗ ꯍꯧꯖꯤꯛꯀꯤ ꯆꯥꯒꯅꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯈꯤꯇꯪꯈꯛ ꯆꯥꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯎ ꯌꯥꯝꯗ꯭ꯔꯒꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯎꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩ ꯏꯁꯥꯁꯦ ꯀꯟꯈꯠꯄ ꯑꯣꯏꯅꯤꯡꯕꯅꯦꯕ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯗꯨꯒ ꯑꯩꯁꯦ ꯉꯥꯔꯤ ꯌꯥꯝ ꯆꯥꯅꯤꯡꯈꯤ ꯑꯍꯥꯟꯕ ꯀꯦꯃꯣ ꯀꯥꯞꯄꯁꯦ ꯑꯩ ꯉꯥꯔꯤꯁꯦ ꯌꯥꯝ ꯊꯤ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗꯨꯒꯅꯦ ꯑꯩꯅ ꯉꯥꯔꯤ ꯆꯥꯅꯤꯡꯃꯟꯗꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯃꯇꯝꯗꯨꯗ ꯏꯄꯥꯝꯗ ꯂꯩꯔꯒ ꯑꯣꯏꯅ ꯀꯥꯞꯄꯦꯕ ꯀꯦꯃꯣꯁꯦ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯑꯩꯅ ꯉꯥꯔꯤꯁꯦ ꯉꯧꯔꯒ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯔꯣꯛꯁꯦ ꯃꯦꯠꯂꯒ ꯆꯥꯛꯁꯤꯒ ꯇꯧꯔꯒ ꯆꯥꯈꯤꯕꯀꯣ ꯇꯧꯔꯒ ꯆꯥꯕ ꯀꯥꯟꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯖꯣ ꯂꯥꯏꯟꯁꯦ ꯍꯦꯛꯇ ꯍꯥꯏꯅ ꯀꯥꯊꯣꯛꯄꯁꯦ ꯁꯤ ꯉꯝꯗꯅꯅꯦ ꯊꯤꯅ ꯅꯥꯒꯤꯀꯣ ꯁ꯭ꯋꯥꯏꯒꯁꯦ ꯍꯦꯛꯇ ꯆꯤꯛꯇꯅ ꯑꯗꯨꯗꯨꯒ ꯑꯩꯅ ꯀꯩꯅꯣꯝꯃ ꯄꯣꯠ ꯑꯃ ꯆꯥꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯑꯁ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯅꯥꯕ ꯁꯥꯏꯁꯦ ꯌꯥꯝ ꯅꯥꯕ ꯑꯃ ꯇꯧꯈꯤꯀꯣ ꯑꯗꯨꯒ ꯆꯥꯔꯕ ꯄꯣꯠꯁꯦ ꯃꯥꯒꯤ ꯇꯦꯁꯁꯦ ꯍꯦꯛ ꯂꯧꯕꯒꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯐꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯒ ꯃꯇꯨꯡꯗ ꯁꯦꯀꯦꯟ 2-3 secondsꯃꯨꯛꯀꯤ ꯇꯥꯏꯞꯇ ꯇꯧꯅꯤꯀꯣ ꯃꯣꯏ ꯅꯥꯔꯤꯁꯦ 3-4 ꯑꯗꯨꯃꯥꯏꯅ ꯇꯧꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯅꯥꯕꯅꯦꯕ ꯑꯗꯨꯏ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯆꯥꯔꯀꯥꯟꯗꯗꯤ ꯀꯩꯁꯨ ꯇꯧꯔꯛꯑꯔꯣꯏꯕꯀꯣ ꯑꯗꯨꯝ ꯆꯥꯕ ꯌꯥꯅꯦꯕꯀோ ꯑꯗꯨꯗꯨꯒ ꯅꯪꯁꯦ ꯂꯦꯞꯄꯨꯔꯦꯕ ꯆꯥꯕꯁꯦ ꯍꯥꯏꯗꯤ 10-15 minutesꯀꯨꯝꯕ ꯒꯦꯞ ꯂꯩꯔꯨꯔꯦ ꯅꯪꯒꯤ ꯆꯤꯟꯕꯥꯟꯁꯦ ꯃꯍꯥꯎ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯀꯥꯟꯗ ꯑꯃꯨꯛꯀ ꯆꯥꯕ ꯀꯥꯟꯗꯅꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯅꯥꯏꯕꯀꯣ ꯑꯗꯨ ꯏꯟꯐꯦꯛꯁꯟ ꯊꯣꯛꯏꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯍꯪꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯃꯣꯏꯅ ꯏꯟꯐꯦꯛꯁꯟ ꯊꯣꯛꯏꯅꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯗꯨꯗꯤ ꯉꯥꯔꯤꯒꯨꯝꯕ ꯀꯩꯀꯥ ꯆꯥꯒꯅꯨ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕ ꯉꯥꯔꯤꯒꯨꯝꯕ ꯁꯣꯏꯕꯨꯝꯒꯨꯝꯕ ꯐꯔꯃꯦꯟꯇꯦꯠ ꯄꯣꯠꯁꯦ ꯆꯥꯒꯅꯨ ꯍꯥꯏꯔꯤꯁꯦ ꯏꯟꯐꯦꯛꯁꯟ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯈꯤꯕꯀꯣ ꯑꯗꯨ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯦ ꯀꯣꯛ ꯉꯥꯎꯕꯁꯦ ꯐꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯀꯣꯛ ꯉꯥꯎꯕꯁꯤꯃꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯔꯦꯀꯣ ꯑꯣꯅꯤꯡꯕꯒꯨꯝꯕ ꯐꯥꯎꯕꯁꯤꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ ꯑꯩ ꯆꯥꯛꯁꯤꯁꯨ ꯎꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯣꯏꯅ ꯀꯦꯃꯣ ꯀꯥꯞꯄꯤꯉꯩ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯅ ꯄꯤꯕꯤꯌꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯜꯂꯣ ꯈꯣꯠꯂꯣ ꯅꯪ ꯀꯩ ꯆꯥꯅꯤꯡꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯥꯞꯅꯅꯕꯒꯤ ꯃꯣꯏꯒꯤ ꯀꯦꯃꯣ ꯀꯥꯞꯃꯟ ꯍꯥꯏꯗꯤꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯕꯦꯠ ꯆꯥꯔꯖꯀꯨꯝꯕ ꯄꯤꯕꯗꯨꯗꯀꯣ ꯄꯩꯁꯥꯁꯦ ꯌꯥꯎꯔꯤꯅꯤ ꯃꯣꯏꯅ ꯍꯥꯏꯕꯩ ꯋꯥꯅꯤꯀꯣ ꯑꯩ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯖꯔꯔꯣꯏ ꯂꯧꯖꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯣꯏꯗ ꯌꯥꯗꯦ ꯀꯩꯅꯣꯝꯇꯪ ꯑꯣꯏꯔꯁꯨ ꯆꯥꯎ ꯀꯩꯅꯣꯝꯇꯪ ꯑꯣꯏꯔꯁꯨ ꯆꯥꯎ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯗ ꯑꯩꯅꯅꯦ ꯇꯟꯅ ꯀꯪꯕꯗꯣ ꯑꯗꯨꯗꯣ ꯄꯤꯌꯣꯅ ꯄꯤꯈꯤꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯆꯦꯔꯥꯃꯤꯛꯀꯤ ꯋꯥꯏꯠ ꯄ꯭ꯂꯦꯠꯇ ꯇꯪꯒꯪꯒꯨꯝꯕ ꯍꯥꯞꯄ ꯄꯤꯔꯛꯄꯗ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯏꯁꯥꯁꯤꯗ ꯍꯪꯒꯣꯏꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯗꯨꯗꯨꯒ ꯀꯝꯐꯣꯔꯠ ꯁꯤꯖꯤꯟꯅꯔꯒ ꯐꯤ ꯁꯨꯔꯛꯄꯁꯦ ꯑꯗꯨꯁꯨ ꯀꯝꯐꯣꯔꯠ ꯑꯃ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯀꯝꯐꯣꯔꯠꯇꯣ ꯑꯗꯨ ꯍꯥꯞꯄꯒ ꯐꯤ ꯁꯨꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯋꯦ ꯑꯁꯤꯁꯦ ꯀꯦꯃꯣ ꯀꯥꯞꯄ ꯃꯤ ꯈꯨꯗꯤꯡ ꯇꯧꯈꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯅꯔꯝꯒꯅꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯁꯨꯝ ꯃꯇꯝꯗꯨꯗ ꯍꯪꯒꯣꯏꯈꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯍꯪꯒꯣꯏꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯒꯅꯦ ꯐꯕꯗꯤ ꯐꯔꯣꯏ ꯍꯥꯏꯗꯤ 3-4 daysꯀꯤ ꯃꯇꯨꯡꯗꯗꯤ ꯃꯊꯟꯇ ꯐꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯅ ꯑꯩꯒꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯀꯦꯃꯣꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔꯗꯨꯗ ꯑꯗꯨꯝ ꯍꯪꯉꯤꯁꯦ ꯑꯩ ꯑꯗꯨꯝ ꯑꯣꯅꯤꯡꯉꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯈꯣꯠꯄꯅꯣ ꯑꯩ ꯇꯦꯕ꯭ꯂꯦꯠꯁꯦ ꯈꯔ ꯅꯝꯕꯔ ꯆꯥꯎꯈꯠꯄ ꯑꯃꯨꯛ ꯄꯤꯔꯦ ꯑꯗꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯁꯤꯁꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯅꯨꯃꯤꯠꯁꯤꯗꯒꯤꯅ 4 days ꯐꯥꯎꯁꯦ 5 daysꯇꯩꯗꯤ ꯀꯩꯝ ꯇꯧꯔꯔꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯅꯤ ꯑꯗꯨꯅ ꯁꯣꯝꯁꯨ ꯏꯆꯦ ꯍꯥꯏꯗꯣꯏꯔꯥ ꯏꯅꯦ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯗꯣ ꯁꯣꯝꯁꯨ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯒ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗꯕꯁꯤ ꯁꯨꯝ ꯇꯧꯔꯒꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯅꯅꯕ ꯍꯥꯏꯗꯤ ꯍꯤꯗꯥꯛꯀꯨꯝꯕ ꯏꯍꯟꯕꯤꯌꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯏꯔꯛꯄꯅꯦ ꯃꯣꯏꯅꯁꯨ ꯑꯗum ꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯨ ꯆꯥꯗ꯭ꯔꯦꯅ ꯍꯦꯛꯇ ꯅꯨꯃꯤꯠ 4 daysꯁꯤꯗ ꯍꯦꯛꯇ ꯅꯪ ꯆꯥꯗꯕꯤꯗ ꯂꯩꯍꯧ ꯇꯥꯔꯒꯗꯤ 5th day ꯁꯨꯕꯗꯣ ꯍꯧꯒꯠꯂꯒꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯟꯕꯅꯦꯕ ꯏꯁꯥꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯀꯥꯞꯄ ꯀꯥꯟꯗ ꯀꯃꯥꯏꯅ ꯀꯥꯞꯅꯕꯅꯣꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯍꯞꯇꯥ ꯑꯃ ꯀꯥꯞꯄ ꯍꯥꯏꯗꯤ ꯉꯁꯤ date 1ꯗ ꯀꯥꯞꯄꯦꯅ ꯈꯜꯂꯣ date 8ꯇ ꯑꯃꯨꯛ ꯀꯥꯞꯄꯀꯣ ꯍꯞꯇꯥ ꯑꯃ ꯁꯨꯔꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯄ ꯑꯗꯨꯒ date 8ꯇꯒꯤꯅ ꯑꯃꯨꯛ 14 days ꯑꯃꯨꯛ ꯀꯣ ꯍꯥꯏꯗꯤ ꯍꯞꯇꯥ 2 ꯁꯨꯔꯀꯥꯟꯗ ꯑꯃꯨꯛ ꯀꯥꯞꯄ ꯁꯨꯃꯥꯏꯅ ꯀꯥꯞꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀꯥꯞꯄꯁꯤꯅ ꯍꯞꯇꯥ ꯑꯃꯒꯤ ꯀꯥꯞꯄꯁꯦ ꯁꯤꯗꯤ ꯀꯌా ꯋꯥꯗꯦ ꯁꯤ ꯀꯦꯃꯣꯁꯤꯗꯤ ꯀꯩꯝ ꯈꯟꯕꯤꯗꯦ ꯑꯗꯨꯝ ꯀꯥꯞꯄꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯁꯥ ꯆꯣꯛꯊꯕ ꯖꯤꯡ ꯂꯥꯎꯕ ꯈꯨꯠ ꯁꯥ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯣꯟꯁꯤꯡꯁꯦ ꯂꯣꯏ ꯖꯤꯡ ꯂꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯦꯃꯣ ꯀꯥꯞꯄꯤꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯃꯗꯨꯒꯨꯝꯕ ꯀꯦꯃꯣ ꯀꯥꯞꯅꯤ ꯈꯟꯕꯗ
ꯑꯩ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯥꯞꯄꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯀꯥꯞꯅꯤꯡꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯖꯤꯡ ꯖꯤꯡ ꯈꯨꯠꯁꯦ ꯖꯤꯡ 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 ꯂꯥꯎꯔ ꯅꯨꯡꯉꯥꯏꯇꯕꯅꯦꯕꯀꯣ ꯑꯗꯨ ꯃꯁꯤꯁꯦ ꯑꯩꯅ ꯐꯅꯅꯕ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣ ꯐꯅꯅꯕ ꯀꯩ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯗꯣꯛꯇꯔꯗ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯑꯣꯅꯤꯡꯕ ꯑꯣꯏꯔꯒꯅ ꯍꯥꯟꯅ ꯆꯥꯔꯤꯕ ꯒꯨꯂꯤꯗꯨꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯄ ꯑꯃꯃꯨꯛ ꯆꯥꯔꯒ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯗꯣꯛꯇꯔꯗ ꯍꯥꯏꯔꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯥꯁꯟꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯛ ꯉꯥꯎꯔꯒꯅ ꯀꯣꯛ ꯉꯥꯎꯕꯗꯣ ꯐꯅꯅꯕ ꯍꯥꯏꯗꯤ ꯈꯣꯡꯉꯥꯎ ꯂꯩꯕꯅꯦꯕꯀꯣ ꯑꯗꯒꯤ ꯒꯨꯂꯤ ꯆꯥꯔꯒ ꯐꯕ ꯑꯗꯨꯒ ꯆꯥꯗ ꯊꯛꯇꯕꯒꯤ ꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯆꯥꯗ ꯊꯛꯇꯕꯒꯤ ꯀꯣꯛ ꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥ ꯑꯗꯨꯝ ꯈꯪꯖꯕꯅꯦ ꯑꯩ ꯆꯥꯗꯕꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯦꯅ ꯑꯗꯨꯗꯨꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯕꯗꯨ ꯈꯔ ꯆꯠꯁꯟꯕꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯈꯣꯠꯄ ꯌꯥꯈꯤꯗꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯒꯦ ꯑꯋꯥꯊꯕꯤꯁꯦꯀꯣ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯁꯦ ꯌꯥꯝ ꯆꯥꯏ ꯑꯋꯥꯊꯕꯤꯁꯦ ꯌꯥꯝ ꯆꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯋꯥꯊꯕꯤ ꯌꯥꯝ ꯆꯥꯈꯤ ꯑꯗꯨꯒ ꯁꯦꯝꯁꯦ ꯌꯥꯝ ꯆꯥꯈꯤ ꯑꯗꯨꯗꯨꯒ ꯁꯦꯝꯁꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯉꯥꯜꯂꯒ ꯆꯥꯕꯗꯨꯅꯤꯀꯣ ꯑꯗꯨꯒ ꯑꯋꯥꯊꯕꯤꯁꯤꯁꯨ ꯃꯇꯝꯗꯨꯗ ꯀꯥꯞꯄ ꯀꯦꯃꯣꯗꯨꯗꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯀꯟꯕ ꯑꯆꯧꯕ ꯀꯦꯃꯣ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯦꯛꯄ ꯄꯣꯠ ꯑꯃꯇ ꯆꯥꯗ꯭ꯔꯦ ꯑꯇꯦꯛꯄ ꯄꯣꯠ ꯑꯃꯇ ꯆꯥꯒꯅꯨ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯔꯛꯀꯅꯤꯅ ꯈꯜꯂꯦꯀꯣ ꯑꯩꯅ ꯍꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛ ꯀꯥꯞꯄꯤꯕꯁꯤꯡꯗꯗꯤ ꯁꯣꯏꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯇꯦꯛꯄ ꯄꯣꯠ ꯆꯥꯒꯅꯨ ꯍꯥꯏꯕ ꯑꯗꯣ ꯑꯇꯦꯛꯄ ꯄꯣꯠꯇꯣ ꯑꯗꯨꯝꯕ ꯁꯨꯛꯆꯥ ꯆꯥꯕꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯥꯜꯂꯒꯒꯨꯝꯕ ꯆꯥꯛꯇ ꯉꯥꯜꯂꯒꯨꯝꯕ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯆꯥꯈꯤꯕꯗꯣ ꯍꯥꯏꯗꯤ ꯄꯄꯌꯥꯗꯣ ꯆꯥꯛꯇ ꯉꯥꯟꯖꯜꯂꯒꯨꯝꯕ ꯆꯥꯕ ꯑꯗꯩꯗꯤ ꯇꯨꯝꯗꯕꯅꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯍꯤꯡꯕ ꯄꯣꯠ ꯆꯥꯕꯗꯣ ꯌꯥꯝ ꯇꯨꯝꯗꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯀꯩꯀꯩꯅꯤ ꯅꯠꯇꯦꯗ ꯑꯗꯨ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯗꯨꯅ ꯑꯗꯨꯒ ꯆꯥꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯆꯥꯅꯤꯡꯕꯗꯣꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯕꯤꯌꯨ ꯑꯗꯨꯗꯨꯒ ꯀꯟꯈꯠꯂꯛꯄꯅꯤ ꯁꯣꯏꯗꯅ ꯑꯩꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯅꯤꯡꯕꯁꯦ ꯑꯩ ꯄꯄꯌꯥꯗꯣ ꯆꯥꯅꯤꯡꯕꯒꯤ ꯄꯄꯌꯥꯁꯦ ꯑꯗꯨꯝ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯄꯄꯌꯥꯁꯦ ꯑꯗꯨꯝ ꯆꯥꯔꯒ 4 days ꯁꯨꯕꯗꯒꯤ ꯆꯥꯛꯁꯦ ꯑꯃꯨꯛ ꯐꯖꯅ ꯆꯥꯕ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯀꯩ ꯁꯦꯝꯗꯣꯏꯅꯣ ꯈꯪꯉꯛꯇ꯭ꯔꯕꯅꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯁꯤꯒꯦꯅ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯗꯣ ꯍꯁꯕꯦꯟꯒ ꯅꯝꯕꯤꯔꯛꯑꯣꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯍꯁꯕꯦꯟꯒ ꯌꯥꯝ ꯅꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯇꯜꯂꯛꯑꯕꯅꯦꯕ ꯍꯁꯕꯦꯟꯒ ꯅꯝꯕꯁꯦ ꯀꯩꯒꯤꯅꯣꯗ ꯃꯃꯥꯡꯗꯁꯨ ꯍꯁꯕꯦꯟꯒ ꯅꯣꯏꯕꯥꯅꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯦ ꯅꯪ ꯅꯥꯏ ꯈꯪꯅ ꯀꯩꯅꯣ ꯂꯧꯕ꯭ꯔꯣ ꯃꯥꯅ ꯂꯧꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣ ꯇꯧꯔꯒ ꯍꯪꯉꯦ ꯑꯗꯣ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤꯗꯃꯛꯇꯅꯦꯅ ꯍꯥꯏꯗꯤ ꯑꯩ ꯃꯇꯣ 5K ꯌꯧꯕꯒꯤꯁꯨ ꯑꯌꯥꯝꯕ ꯑꯩꯅ ꯂꯤꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯍꯪꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯧꯖꯔꯛꯀꯦꯅ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯤꯔꯛꯑꯣ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯀꯦ ꯃꯥꯅ ꯏꯆꯦꯁꯦ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯁꯦ ꯅꯠꯇ꯭ꯔꯒ ꯏꯆꯟꯁꯦ ꯅꯥꯏ ꯈꯪꯅ ꯂꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯌꯥꯝ ꯍꯪꯉꯛꯄꯗꯨꯗ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯍꯦꯟꯅ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯤꯅ ꯍꯦꯟꯅ ꯈꯪꯅꯤꯡꯉ ꯃꯥꯜꯂꯦꯀꯣ ꯈꯟꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯗꯤ ꯍꯦꯛꯇ ꯀꯔꯤꯅꯣ ꯀꯥꯏꯗꯩꯅꯣ ꯆꯤꯇ꯭ꯔꯀꯨꯞꯇ꯭ꯔ ꯌꯦꯡꯕ ꯃꯌꯥꯝ ꯆꯪꯉꯛꯑꯒ ꯃꯗꯩꯗ ꯆꯍꯤ 53 ꯍꯟꯕ ꯀꯩꯅꯣꯗꯨꯗ ꯂꯩꯔꯤꯗꯣ ꯑꯗꯨ ꯇꯧꯔꯤꯗꯣ ꯑꯗꯥ ꯇꯧꯔꯤꯗꯣ ꯑꯗꯒꯤꯗꯤ ꯆꯍꯤ ꯀꯔꯤ ꯃꯣꯏ ꯍꯥꯏꯕꯗꯨꯕꯣ ꯑꯣꯖꯥꯒ ꯁꯥꯇ꯭ꯔ ꯑꯗꯨ ꯑꯗꯥꯅ ꯇꯧꯈ꯭ꯔꯦꯀꯣ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯊꯥꯗꯔꯤꯕ ꯃꯇꯝ ꯑꯗꯨꯗꯨꯒ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯧꯔꯤꯕ ꯀꯤꯌꯔ ꯑꯗꯨꯒ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯒ ꯃꯥꯒ ꯌꯥꯝ ꯍꯣꯠꯅꯩ ꯃꯥꯅ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯑꯩ ꯅꯨꯄꯥꯁꯦ khitang ꯀꯩꯅꯣ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒꯅꯦ ꯃꯣꯏꯅ ꯑꯣꯏꯅ ꯀꯣꯠ ꯀꯥꯟꯅ ꯂꯩꯈ꯭ꯔꯦꯕ ꯀꯃꯦꯟꯗꯣ ꯑꯣꯏꯅ ꯑꯩ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯤꯡꯉꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯉꯥꯡꯅꯤꯡꯕꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝ ꯉꯥꯡꯅꯤꯡꯈ꯭ꯔꯖꯥꯠꯅꯤꯀꯣ ꯍꯥꯏꯗꯤ ꯋꯥꯈꯟꯁꯦ ꯗꯥꯎꯟ ꯊꯤꯅ ꯆꯠꯈ꯭ꯔꯖꯥꯠꯅꯦ ꯃꯣꯏ ꯀꯃꯦꯟꯗꯨꯗ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯉꯥꯡꯉꯔꯣꯏꯒꯦꯀꯣ ꯑꯩ ꯇꯜꯂꯦ ꯉꯥꯡꯉꯔꯣꯏꯒꯦ ꯉꯥꯡꯉꯨꯕꯗ ꯌꯥꯝ ꯐꯖꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯔꯒ ꯇꯧꯔꯒꯅꯦ ꯑꯁ ꯀꯔꯦꯝꯀ ꯊꯥꯏꯅꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯑꯃ ꯍꯦꯜꯂꯦꯕꯀꯣ ꯀꯔꯦꯝꯀ ꯊꯥꯏꯅꯩꯁꯦ ꯑꯗꯨ ꯇꯧꯕꯗꯣ ꯑꯗꯥ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯌꯦꯡꯕꯗ ꯌꯥꯎꯔꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯍꯧꯒꯦꯕꯀꯣ ꯁꯤ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯆꯥꯛꯇꯅ ꯁꯨꯝ ꯂꯩꯗꯣꯔꯦꯕ ꯆꯥꯛꯇꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯅ ꯁꯨꯝ ꯁꯥꯎꯅꯤꯡꯉꯒ ꯁꯨꯝ ꯂꯩꯗꯣꯔꯦꯕꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯍꯧꯕꯅꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯍꯥꯏꯗꯤ ꯂꯤꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯗ ꯃꯥ ꯑꯣꯖꯥꯅꯦ ꯑꯗꯨꯒ ꯑꯩ ꯁꯥꯇ꯭ꯔꯅꯦ ꯍꯥꯏꯕ ꯋꯥꯁꯦ ꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ
मा ओजाने सात्रने हाइबगी हाइब वासितंग ताबदा नुंगाइतबा ओइतारगदी भिडियोसदगी थोकपिरो अदुगिदमक्ता ngakpiyo na ai dum haijabane ko ꯑꯗꯨꯒꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯌꯦꯡꯕꯤꯔꯦ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏ ꯇꯥꯕꯤꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯇꯧꯕ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯩꯅ ꯂꯩꯁꯥꯔꯤꯀꯥꯟꯗ ꯏꯃꯥꯅ ꯀꯌꯥꯝ ꯍꯣꯠꯅꯕ ꯑꯗꯨꯗꯨꯒ ꯑꯗꯨꯒꯨꯝꯕꯗꯣ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯈꯔ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯗꯩꯗ ꯑꯉꯥꯡ ꯅꯝꯗꯅ ꯂꯧꯔꯦ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯔꯦ ꯑꯩ ꯏꯁꯥꯅ ꯌꯥꯗꯕ꯭ꯔꯣꯕ ꯑꯩ ꯏꯁꯥꯅ ꯌꯥꯗꯕ ꯅꯠꯇꯦꯀꯣ ꯑꯩꯒ ꯃꯥꯒ ꯈꯪꯅꯩ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ ꯃꯅꯥꯁꯦ ꯁꯣꯝ ꯇꯥꯔꯒꯅ ꯁꯣꯝꯗ ꯐꯥꯎꯗꯣꯛꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯂꯤꯔꯤꯕ ꯃꯇꯦꯛ ꯉꯥꯛꯇꯪꯒꯤ ꯃꯥꯅ ꯐꯣꯀꯁ ꯄꯤꯔꯛꯏꯕ ꯃꯇꯦꯛꯇꯣ ꯑꯗꯨ ꯈꯛꯇ ꯇꯥꯔꯒ ꯀꯃꯦꯟꯇ ꯏꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯩ ꯁꯥꯎꯅꯤꯡꯉꯦꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯉꯥꯡꯅꯤꯡꯗꯕꯅꯦ ꯑꯗꯣ ꯑꯃꯗꯤ ꯌꯥꯎꯔꯛꯈꯤꯕꯅꯦ ꯑꯩꯅ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔ ꯃꯣꯏ ꯉꯥꯡꯅꯦ ꯑꯩ ꯅꯨꯄꯥꯁꯦ ꯀ꯭ꯔꯥꯏꯝ ꯇꯧꯕꯗꯧꯅ ꯍꯦꯛꯇ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯃꯤꯒꯤꯁꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯗ ꯃꯥꯒꯤꯁꯨ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤꯅ ꯑꯩꯅ ꯃꯥꯒꯤ ꯐꯣꯇꯣ ꯍꯥꯞꯄꯝꯕꯗꯣ ꯑꯩꯅ ꯌꯥꯝ ꯐꯖꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯂꯧꯊꯔꯒ ꯃꯥꯒꯤ ꯐꯣꯇꯣꯗꯨꯗ ꯑꯩꯅ ꯏꯃꯣꯖꯤ ꯑꯃꯈꯛ ꯅꯞꯁꯟꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯈ꯭ꯔꯦ ꯑꯗꯨ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯔꯒ ꯀꯃꯦꯟ ꯄꯤꯔꯛꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯔ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯃꯦꯟꯗꯣ ꯑꯣꯐ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯗꯨꯕꯨꯗꯤ ꯑꯩ ꯇꯦꯝꯄꯔꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯨꯗꯩ ꯑꯩꯅ ꯀꯃꯦꯟꯁꯦ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕꯅꯦꯕꯀோ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯝꯃꯅꯤ ꯑꯗꯨꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯎꯕꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯡꯉꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯔꯝꯃꯅꯤꯅꯦ ꯅꯃꯥꯏꯗꯣ ꯀꯩꯗꯧꯕꯩ ꯂꯣꯠꯂꯤꯅꯣ ꯅꯨꯄꯥꯗꯣ ꯀꯩꯗꯧꯕꯩ ꯃꯃꯥꯏꯗꯣ ꯂꯣꯠꯂꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅꯒ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯌꯥꯝꯕ ꯀꯃꯦꯟ ꯄꯤꯔꯛꯏꯁꯤꯡꯗꯨꯁꯨ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯑꯩꯕꯨꯗꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯅꯣꯏꯅ ꯍꯥꯏꯅꯤꯡꯒꯤ ꯀꯩ ꯍꯥꯏꯒꯤꯒꯦ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯖꯔꯣ ꯍꯥꯏꯗꯤ ꯑꯍꯟꯗ ꯂꯩꯕꯅꯦꯕꯨ ꯍꯥꯏꯒꯦꯔꯥ ꯍꯅꯨꯕꯗ ꯂꯩꯕꯅꯦꯕꯨ ꯍꯥꯏꯒꯦꯔꯥ ꯑꯗꯨ ꯅꯣꯏꯒꯤ ꯑꯄꯥꯝꯕꯅꯦ ꯑꯗꯨ ꯅꯣꯏ ꯍꯥꯏꯖꯔꯣ ꯑꯗꯨ ꯑꯗꯒꯤꯗꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯩ ꯋꯥꯈꯜ ꯑꯃ ꯂꯩꯖꯩꯅꯦꯕꯀꯣ ꯑꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯄꯩꯁꯥꯒꯤ ꯈꯜꯂ ꯂꯩꯔꯤꯅꯦꯕꯨ ꯍꯥꯏꯒꯦꯔꯥ ꯄꯩꯁꯥꯒꯤ ꯈꯟꯗꯅ ꯂꯩꯔꯤꯅꯦꯕꯨ ꯍꯥꯏꯒꯦꯔꯥ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅꯦꯕꯀꯣ ꯑꯩꯅ ꯈꯜꯂ ꯂꯩꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯀꯣ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨ ꯅꯣꯏꯁꯨ ꯈꯜꯂꯣ ꯑꯗꯨ ꯅꯣꯏꯁꯨ ꯈꯪꯉꯦ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯡꯁꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯅꯣꯏꯁꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗꯒꯤꯅꯦ ꯅꯣꯏꯁꯨ ꯃꯤꯒꯤꯗ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯗꯣꯏ ꯁꯛꯄꯨꯗꯤꯅꯦ ꯅꯣꯏꯁꯨ ꯇꯧꯔꯣ ꯅꯨꯄꯤꯁꯦ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯈꯪꯉꯃꯤꯅꯅꯦ ꯅꯣꯏꯁꯨ ꯄꯩꯁా ꯄꯥꯏꯅꯅꯕ ꯊꯕꯛꯇꯣ ꯇꯧꯔꯣ ꯄꯩꯁా ꯇꯥꯅꯕ ꯊꯕꯛꯇꯣ ꯇꯧꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉꯛꯑꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯕꯤꯔꯅꯨ ꯐꯥꯒꯦꯔꯥ ꯆꯤꯡꯒꯦꯔꯥ ꯅꯣꯏ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯗꯤ ꯂꯧꯖꯔꯣ ꯑꯐꯥꯕ ꯃꯤꯗꯨꯅ ꯂꯧꯖꯕ ꯇꯥꯕꯅꯤ ꯐꯥꯗꯕ ꯃꯤꯗꯨꯗ ꯀꯃꯥꯏꯅ ꯄꯤꯔꯨꯗꯣꯔꯤꯒꯦ ꯅꯨꯄꯤꯗꯨꯕ ꯐꯥꯗꯕ ꯃꯤꯗꯨꯗꯀꯃꯥꯏꯅ ꯄꯤꯗꯣꯔꯤꯒꯦꯕ ꯑꯗꯨꯅ ꯑꯐꯥꯕ ꯃꯤꯅ ꯃꯔꯤ ꯂꯩꯕ ꯃꯤꯅ ꯂꯧꯖꯈꯤꯕꯅꯤ ꯐꯥꯕ ꯉꯝꯗꯕ ꯅꯣꯏ ꯇꯣꯛꯑꯣ ꯐꯥꯔꯣꯅꯨ ꯇꯣꯛꯑꯣ ꯑꯗꯨꯅ ꯂꯣꯏꯔꯦ ꯁꯤꯗ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯆꯤꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯌꯦꯡꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤ ꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯅꯨꯄꯤꯗꯨꯗ ꯍꯧꯖꯤꯛ ꯂꯧꯗ꯭ꯔꯤꯀꯥꯟꯗꯒꯤ ꯍꯧꯅ ꯅꯣꯏ ꯅꯨꯄꯤꯗꯣ ꯑꯗꯨꯗ ꯇꯧꯕꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩ ꯁꯤꯒꯨꯝꯕ ꯑꯩꯅ ꯈꯪꯅꯔꯤꯕ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯁꯤꯒꯨꯝꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯅꯤ ꯍꯥꯏꯕ ꯈꯪꯉ ꯃꯇꯨꯡꯗ ꯑꯦꯛꯁꯦꯞ ꯇꯧꯔꯤꯕꯗꯣ ꯅꯪ ꯉꯝꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯀꯃꯦꯟꯗꯨꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯃꯌꯥꯝ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯅꯨꯄꯥ ꯃꯌꯥꯝ ꯅꯨꯄꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡꯗꯣ ꯅꯣꯏ ꯉꯝꯕ꯭ꯔꯥ ꯅꯣꯏ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯗꯤ ꯅꯆꯥ ꯂꯩꯕ ꯇꯣꯛꯊꯣꯛꯈ꯭ꯔോ ꯃꯆꯥ ꯂꯩꯕ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯈꯪꯅꯔꯤꯕꯗꯣ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯧꯔꯛꯈꯤꯕ ꯑꯩꯒꯤ ꯗꯥꯏꯇ ꯑꯩꯒꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯗꯥꯏꯇ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯃꯥꯅ ꯈꯪꯕꯤꯈꯤꯕ ꯀꯤꯌꯔ ꯂꯧꯕꯤꯈꯤꯕꯁꯤꯡꯗꯣ ꯑꯗꯨ ꯑꯝꯇ ꯅꯣꯏꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯗꯨꯗ ꯑꯝꯇ ꯀꯩꯅꯣ ꯇꯧ ꯈꯪꯉꯩ ꯌꯥꯔꯦꯕ ꯅꯨꯄꯤꯁꯨꯅꯦ ꯅꯨꯄꯥꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯄꯥꯝꯃꯦ ꯑꯗꯣ ꯃꯆꯤꯟꯗ ꯉꯥꯡꯅꯕꯩ ꯋꯥꯅꯦ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯅꯨꯄꯥꯗꯨ ꯄꯥꯝꯗꯦ ꯃꯆꯤꯟꯗ ꯉꯥꯡꯅꯕ ꯋꯥꯅꯤꯀꯣ ꯂꯣꯏ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯀꯃꯦꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯛꯀꯅꯣ ꯑꯩ ꯁꯥꯎꯅꯤꯡꯉꯛꯑꯗꯤ ꯅꯍꯥꯟꯗꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯕ ꯎꯔꯒ ꯑꯩ ꯀꯃꯦꯟꯗꯣ ꯎꯔꯒ ꯁꯥꯎꯅꯤꯡꯉꯒ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯀꯃꯦꯟꯗꯣ ꯑꯣꯐ ꯊꯝꯖꯤꯟꯈꯤꯕꯗꯩ ꯋꯥꯈꯟꯁꯦ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯍꯥꯏꯗꯤ ꯀꯥꯝ ꯑꯣꯏꯈ꯭ꯔꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯗ ꯀꯩ ꯂꯧꯁꯟꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯪꯗꯕꯤꯗꯀꯣ ꯑꯇꯣꯞꯄ ꯑꯣꯏꯅ ꯐꯠꯇꯕꯗꯣ ꯑꯣꯏꯅ ꯂꯧꯈ꯭ꯔꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯃꯥꯏꯗꯃꯛꯇ ꯇꯧꯔꯤꯁꯦ ꯈꯪꯅꯔꯤꯉꯩꯗꯩ ꯍꯧꯅ ꯃꯥꯏꯗꯃꯛꯇ ꯂꯦꯞꯄꯤꯁꯦ ꯑꯩꯅ ꯂꯦꯞꯄ ꯉꯝꯒꯗ꯭ꯔꯥ ꯑꯩꯅ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯍꯥꯏꯕꯤꯒꯦꯕ ꯅꯨꯄꯤꯅ ꯅꯥꯔ ꯃꯇꯝꯗꯅꯦ ꯍꯟꯅ ꯌꯦꯡꯕꯤꯗꯕ ꯃꯄꯨꯔꯣꯏꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯀꯥꯟꯗꯒꯤꯅꯦ ꯑꯗꯨꯝ ꯌꯦꯡꯉꯛꯇꯅ ꯈꯪꯕꯤꯗꯅ ꯂꯥꯛꯑꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯀꯅꯥꯏꯅꯣꯕ ꯂꯦꯞꯇꯣꯏꯁꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯤ ꯀꯅꯥꯏꯒꯤ ꯅꯨꯄꯥꯅꯣꯕ ꯑꯝꯇ ꯂꯦꯞꯇꯣꯏꯁꯦ ꯂꯥꯛ ꯀꯣꯇꯤ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯏꯁꯥꯅ ꯌꯥꯗꯅ ꯆꯤꯡꯉꯝꯒꯦꯔꯥ ꯐꯥꯒꯦꯔꯥ ꯂꯧꯒꯦꯔꯥ ꯑꯩꯒꯤ ꯍꯥꯏꯕꯁꯤꯗ ꯃꯇꯦꯡ ꯈꯤꯖꯤꯛꯇꯕꯨ ꯄꯥꯡꯈꯤꯗꯕ ꯑꯩꯉꯣꯟꯗ ꯈꯤꯖꯤꯛꯇꯕꯨ ꯍꯦꯛ ꯃꯇꯝ ꯊꯥꯗꯈꯤꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯀꯗ꯭ꯔꯣꯕ ꯃꯥ ꯊꯕꯛ ꯇꯧꯔꯝꯃꯦꯅ ꯃꯥꯏꯗꯃꯛꯇ ꯂꯦꯞꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩ ꯍꯥꯏꯅꯤꯡꯗꯦ ꯁꯥꯎꯅꯤꯡꯉꯝꯃꯤꯅ ꯋꯥꯁꯦ ꯉꯥꯡꯅꯤꯡꯗꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯉꯥꯡꯕ ꯌꯥꯗꯕꯁꯨ ꯉꯥꯡꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯗꯨꯅ ꯑꯩ ꯀꯩꯁꯨ ꯉꯥꯡꯅꯤꯡꯕꯗꯣ ꯀꯌꯥ ꯐꯥꯎꯗꯦꯀꯣ ꯑꯗꯨꯅ
ꯅꯣꯏ ꯂꯧꯔꯤꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯅꯥꯔꯛꯄꯗ ꯌꯦꯡꯅꯤꯡꯗꯕ ꯅꯨꯄꯥ ꯗꯃꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯅꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯒꯤ ꯀꯩꯕ ꯏꯄꯣꯃꯦꯗꯤꯌꯥꯗ ꯑꯃ ꯊꯥꯒꯠꯇ꯭रा ꯃꯦꯝ ꯔꯣꯕꯤꯇꯥꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯗꯒꯤ ꯗꯥꯏꯃꯟꯒꯤ ꯍꯥꯟꯅ ꯗꯥꯏꯃꯟ ꯇꯧꯔꯝꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯀꯥꯏꯅ ꯑꯣꯟꯊꯣꯛꯈꯤꯕ ꯖꯦꯝꯁ ꯁꯩꯀ꯭ꯔꯨꯖꯝ ꯁꯥꯔ ꯖꯦꯝꯁ ꯁꯩꯀ꯭ꯔꯨꯖꯝꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯌꯥꯝ ꯊꯤꯅ ꯇꯥꯕ ꯌꯥꯝ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯇꯥꯗꯅ ꯂꯩꯔꯕ ꯃꯤꯅꯦ ꯑꯗꯨꯝ ꯇꯥꯗꯅ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯇꯥꯔ ꯑꯗꯨꯝ ꯂꯩꯕ ꯃꯤꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯁꯦ ꯅꯣꯏꯒꯨꯝꯕ ꯅꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯏꯕ ꯀꯣꯠ ꯀꯥꯟꯅꯈꯤꯕ ꯀꯣꯠ ꯀꯩꯅꯣ ꯅꯩꯅꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯩ ꯁꯨꯝ ꯈꯟꯕꯗꯀꯣ ꯅꯣꯏꯁꯦ ꯇꯥꯔꯒꯁꯨ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒ ꯍꯥꯠꯄꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯠꯂꯤ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯅꯨꯄꯤꯁꯦ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯔꯤ ꯄ꯭ꯂꯥꯟ ꯇꯧꯏ ꯑꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯩꯅ ꯀꯔꯤ ꯀꯣꯄꯤ ꯇꯧꯕ ꯌꯥꯏ ꯀꯥꯏꯗꯣ ꯑꯗꯩ ꯃꯤꯅ ꯂꯣꯏꯔꯛꯄꯗ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯃꯛ ꯂꯧꯁꯟꯕꯤꯌꯨ ꯐꯠꯇꯕꯗꯤ ꯍꯨꯟꯇꯣꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯁꯨꯡꯇꯥ ꯇꯥꯗꯕ ꯑꯐꯠꯇꯕꯗꯣ ꯑꯗꯨꯅꯦꯕ ꯅꯣꯏ ꯂꯧꯁꯜꯂꯤꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯅꯣꯏꯅ ꯇꯧꯕꯤꯔꯤꯗꯣ ꯑꯐꯠꯇꯕ ꯄꯣꯠꯇꯣ ꯃꯥ ꯑꯣꯖꯥꯅ ꯁꯥꯇ꯭ꯔ ꯂꯧꯔꯦ ꯐꯥꯔ ꯂꯧꯔꯦ ꯑꯗꯨ ꯈꯛꯇꯅꯦꯕ ꯅꯣꯏꯅ ꯈꯪꯒ꯭ꯔꯤꯗꯣ ꯇꯥꯒ꯭ꯔꯤꯗꯣ ꯂꯧꯁꯟꯒ꯭ꯔꯤꯗꯣ ꯃꯥꯅ ꯑꯩꯗꯃꯛ ꯀꯌꯥꯝ ꯇꯧꯕꯤꯌꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯦꯕ ꯅꯣꯏꯅ ꯇꯥꯔꯤꯗꯣ ꯌꯥꯝ ꯅꯨꯄꯥꯗꯣ ꯀꯩꯅꯣ ꯊꯕꯛ ꯇꯧꯕꯩ ꯄꯥꯝꯃꯤꯅꯦ ꯌꯥꯔꯤꯅꯦ ꯀꯩꯅꯣ ꯀꯩꯕ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯒꯤ ꯉꯥꯡꯈꯤꯕꯗꯒꯤ खर कन्नजु ꯉꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯚꯤꯌꯔꯁ ꯑꯩꯒꯤ ꯁꯞꯄꯣꯔꯇꯔꯁꯤꯡꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ खंदे कमाय हाइदोनो सी हाइरगे वीडियो जे स्वाइद लोइसल्लगेना खले अदो सोखि लांगिबा यावगजु ngakpiyo aina nungala kanda aina video khak thagatkibane hujiki aina semgiba video dugi nungamada ai bu ngakpiyo aina chani cheni khana ngakpiyo kain toroga ko ado yam chokotaba kaino omnaga hari is nangbu isani cheni kamai khandoino han da hanubudu da leiraga isani cheni kamai khandoino kaina ga hairakkibo ko ado khandraga dum gawbiro itai ma gawgere ibo gawgere ine gawgere indon gawgera adum gawbiro ko sukaide adum kaidowe haino adu kawraga ingonda sidrobo ijibo anai kem khanbidre adum gawro doi nungaitragana ko hojigi nungaitragana adum gawbiro akoi aini ngasi bakta ai sida yum palaga lei matamda aingonda aina di mingau yadabagi aina ming adu maming oina kawgudaba midi leiba aduga aingonda chahi 5 3 3 10 ju hanba hena ju hanba auda kamaina aina maming da kawruna tomba chawba kamai kawdoina adu akoi adum respect amada ai nupa leira kanadi ai moida wa kya haidre haidi mai mama yenga aina kamaina dada adu da iche du da haibudu nungaitre ma leira kanadi ma leitra kanadi idum iche adu dada adu ana da mai haine buko aduna noi ni ngamagadi kawbu ngamagadi kisu kaide du chanabini maitai ge koi chanabi on leirobni adum kawbiro adum kisu kaide indo na sawudu nungaite bu haigera ine na sawudu nungaite pakcha de bu haigera papan sanari ngang adu adum kawbiro adum kisu kaide adum hoi ibungo hoi hai tam nyatra adu video je sa de loi salage ngasi je